Bismillahirrahmanirrahim. Assalamualaikum. Ngasigi video asidi marumapang ichinaw sing Allah gi Nabi sallallahu alaihi wasallam gi angang oingagi punsi wari singni machi koina haubadagi loyofo patana munna enga taminna bataragadi pukning changna taba taragadi ikoi iman taza oigani maram masne ikoi haubadagi loyofo taminna si Allah gi Nabi sallallahu alaihi wasallam na dunia si laktringai gi mamangda jahalat ki matam oirami hariba matam masida maina chingba murti sing amadi upan sing ase asina chingba miyoi khuding magna magi apamada dharma habidi latnarami Allah bu thaduk laga Allah kaino haiba khangde upan sing asina chingba mai sing murti sing asibu makoina makoigi mapuni hanan latlammi maung asigum na hariba matam masida nupi singi karigumba ampu ijat leramde nupi sing bu hingna phumammi sigi lamang na ba sidagi kanbinangai gi damakta amamba ahingda tha thopagumna Allah gi Nabi sallallahu alaihi wasallam bu dunia sida thabi rakhi Allah gi Nabi sallallahu alaihi wasallam Rabiul Awwal gi taragani thoini panba ing sok chamngaga hundraga mathoida ningthauka ba numit fajar gi matamda ayuk nganta da Allah gi Nabi sallallahu alaihi wasallam dunia da sapong lakhi habidi mahak dunia da lakhi Allah gi Nabi sallallahu alaihi wasallam dunia da laklawa matungda Allah gi Nabi Muhammad haina ming thonki aduga Allah gi maikaida Allah gi Nabi sallallahu alaihi wasallam masibu sinnaki maram di mahaki mamada basarat taramba adugi matung inna maung asigumna Allah gi Nabi sallallahu alaihi wasallam dunia da tharakhiba si chawrakna imam hadis ibni asakirna mahaki larikta sumhaine ibiri Hazrat Adam alaihi salam dagin Allah gi Nabi sallallahu alaihi wasallam fawwa sida chahi kya haukibna marung marak sida chahi kya laikhrabano haibasigi matang da chawrakna larik asida ibiri Hazrat Adam alaihi salam dagina Hazrat Nuh alaihi salam phoda chahi lising amaga chani ni aduga Hazrat Nuh alaihi salam dagina Hazrat Ibrahim alaihi salam phawada haibadi marakta laikhriba asi chahi lising amaga chamaga nifugo nithoini maung asigumna Hazrat Ibrahim alaihi salam dagina Hazrat Musa alaihi salam phabugi marakta laikhriba chahi asi chahi chamangaga humfuga mangani maung asigumna Hazrat Musa ala nabi alaihi salam kalimullah dagina Hazrat Daud alaihi salam phabugi marakta laikhriba chahi asina chahi chamangaga humfuga mapanni maung asigumna Hazrat Daud alaihi salam dagina Hazrat Isa alaihi Allah nabi alaihi salam phawbagi marakta lairiba asina chahi lisinga maga chahunga yankhaiga tarukni maung asigumna Hazrat Isa ala nabi alaihi salam dagina khatamun nabi Hazrat Muhammad Mustafa akhiruz zama sallallahu alaihi wasallam phawbagi marakta lairiba asina chawrakna chahi chatru hariba chahi sing asida pulap punsallaga tariba si chahi lising mangaga chamriga kunthraga ni thoi tai hariba chahi singa se asi singsi marakta lai aduga chawrangna Hazrat Adam ala nabi alaihi salam na dunia da hinglamba si plop paraga chahi lising taruk ki matungda Allah gi Nabi sallallahu alaihi wasallam dunia sida sapung lakki maung asigumna Allah gi Nabi sallallahu alaihi wasallam na dunia da lakpa matam masida mu'ajiza kayamarom oiki haibadi mulke farsi gi maikaida adugum laba mahal kayamarom zalzala haibadi juara halaga ninthan ki chawkhat lamba pot kayamarom chawthan ki amasung mulke farsi hariba faris hariba mulka asida ising chelamba turel amabu khudakta kanghan ki maung asigumna Allah gi Nabi sallallahu alaihi wasallam lakpa sida but latpa miyoi singbu mang khigadum haibadi mut latpa miyoi singi matam loisallakpagumna ohenki Allah gi Nabi sallallahu alaihi wasallam na dunia da sapung laktringai gi mamangda mahaki mapa ibungo Abdullah dunia di khongsan ki madugi matangda larikta haibadi siratta sumhaine ibiri Allah gi Nabi gi mapa Abdullah gi mapa Allah gi Nabi gi mapu Abdul Muttalib asina Abdullah da habidi Allah gi Nabi gi mapa Abdullah sida hukum yathang tau thaki nahak Madina tayyaba da challo adu khajur pura o masigi hukum masibu inboina Abdullah na Madina tayyaba gi maikaida pangkhre madugi matam aduda mahaki habidi mahaki nupi Hazrat Amina
mahakpu thadoklamda tarami. Hazrati Amina bu thadoklamnaga Abdullah Madinagi maikeida pangkhre. Adugi matam aduda ikhang khanghodana mahaki wafat oikhre. Allah gi Nabi sallallahu alaihi wasallam mapa yaudaba macha haibadi yatim macha haibado adu oirakhi. Mahaki mamitta bapa ukhide. Allah gi Nabi sallallahu alaihi wasallam bu ahan bada dunia ma faura dunia asida safongna aba matungda mahaki mama Amina na numit kharani gi Hazrati numit kharani gi Abu Lahab ki nupi Suwaibada sangom pithak alami madugi matungda masigi daulat haibidi Allah gi Nabi bu mabuk pithak pagi daulat barakat asi Hazrati Halimiyah Saadiya hariba asida pinabi ki Mawang asigumna sangom atopada pithahan bagi riwas chatnabi asi Arab ki mafam khuding makta chatnarami adugi matam aduda Hazrati Halima Saadiya haiba nupi asi asina mahaki machindagi haiki mahak taif ki maikeidagi sangom pithakpa phangnangai gi damakta haibidi sangom pithaklaga paisa makoida tax kai habadi sahida sidi thada makoida tax kai makoina sangom pithakpagi angang adu sangom pithakpibagi madu hariba Halima Saadiya haribi nupi asi laira binupi amani mahak asina sangom pithaklaga paisa tanangai gi damakta angang thiba tholak lammi taip ki maikeidagi madugi matam adugi chahi ado khundak pa haibadi chinjak lang loina kangthaba amta phangnadaba khuntak pa haiba chahi ado oirammi adugi chahi aduda aigi tampakta ichanupa amasulai adubu aigi ichanupa dukhakna thaknangai gi sangom haibadi hangonda mabuk pithak pangambagi adugumdaba capacity ado hangonda leite tawbatabu ai lairabana maram oiraga masi thiba tholakpani mawang asigumna mahakna hai mahaki ut amo amakhak lei hariba ut amo madusu chada thaktabana maram oiraga sangom thokte makhoi group kangluk chatli salup makhoi matam masda haibadi riwas lerambaina chatnabi leibanina angamu pithak pari kana pithak adage na haibasigi matang da makhoina elan tawraga kangluk lai madugi matam maduda makhoiga lakminnaba haibadi Hazrati Halima Saadiya ga lakminnaba miyoi khuding makloi namak mamang da thara chatki madugi matam maduda Allah gi Nabi sallallahu alaihi wasallam uraba matung yatim masani khanglaba matung da kanagumba miyoi ama phona Allah gi Nabi bu mabuk pithak ke haya sallam de maramdi marchang leiba ina kara khunba mi gi mabuk pithak macha masu mabuk pithaklaba matungda mahakmonda pifam thokpa phampham thokpa chang ado hena pigani hena phangani haibi wakhanji khanbana maram oiraga Allah gi Nabi di yatimni maram asina mahakmonda gi di khoina phangani khalleba mal chang achi phangloi haibisi makhoi wakhanda leibana maram oiraga Allah gi Nabi sallallahu alaihi wasallam asi makhoina lausan biramde tawbatabu nakallamada Hazrati Halima Saadiya gi di mahaki marai bakta tha thokpagumna mahaki marai bak pharami haibidi mahakna Hazrati Halima Saadiya na mahaki mapuroi bada hai masigi yatim masi uba matamda aikhoina khali da chatpagi mahutta masigi yatim macha se haibadi khoi kari kana asuyamna lapna la matungda kari gumba ampu pudana chatpagi mahutta aikhoi yatim macha se asi puraga chattisi haina maduda mahaki mapuroi banasu haibadi Hazrati Halima Saadiya gi mapuroi banasu yaraklammi madugi matungda Hazrati Halima Saadiya amadi mapuroi baga loina na Allah gi Nabi sallallahu alaihi wasallam Hazrati Halima Saadiya gi mayumda pukhirammi madu masigi matung makha tarakpadi mathangi video mathangi episode ta semjaraklage mathangi episode ta hapjarakke miyam punnamakna channel nasi like amadi share subscribe tawbiyu support tawbiyu miyam gi damakta kanaba wakhal losing oibiya ba din gi kanaba video hapjarakke wari watai hapjarakke